ꯄꯤꯁꯛ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯆꯍꯤ 3 ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯆꯅꯨꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯅꯨꯍꯦꯟꯕꯤ ꯄꯣꯛꯄꯗ ꯄꯨꯔꯅꯤꯃꯥ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯀꯥꯏꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯧꯕꯅ ꯃꯆꯟꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯄꯥ ꯄꯤꯁꯛꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯥꯟꯅꯕ ꯆꯠꯂꯕꯁꯨ ꯃꯆꯟꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯑꯃꯗꯤ ꯆꯅꯨꯍꯦꯟꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯂꯝꯕꯤꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯍꯔꯥꯎꯅ ꯆꯠꯄꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ, "ꯗꯗꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ?" "ꯅꯨꯡꯉꯥꯏꯅꯤ ꯏꯆꯟꯇꯣꯝꯕꯤ, ꯑꯗꯣ ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ?" "ꯂꯥꯝꯗꯤꯌꯦ ꯗꯗꯥ꯫ ꯑꯗꯨ ꯗꯗꯥ, ꯑꯩꯈꯣꯏ ꯄꯥꯕ ꯍꯜꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ?" "ꯍꯜꯂꯛꯑꯅꯤ꯫ ꯅꯪ ꯋꯥꯔꯕꯣ ꯏꯆꯟꯇꯣꯝꯕꯤ?" "ꯋꯥꯗꯤꯌꯦ ꯗꯗꯥ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯊꯣꯡꯒꯥꯜꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ, "ꯊꯧꯕ, ꯆꯅꯨꯍꯦꯟꯕꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤꯔꯣ?" "ꯍꯣꯏ ꯄꯨꯄꯨ, ꯉꯥꯏꯔꯤꯅꯦ." "ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯃꯨꯡꯗ ꯅꯆꯟꯗꯨ ꯄꯨꯁꯤꯜꯂꯒꯅꯦ ꯆꯪꯉꯣꯗꯅ, ꯅꯄꯥꯗꯣ ꯃꯥꯏꯅ ꯍꯟꯖꯔꯛꯑꯅꯤ." "ꯄꯨꯄꯨ, ꯏꯃꯨꯡꯗ ꯂꯩꯕ ꯀꯤꯌꯦ. ꯌꯨꯝꯁꯨ ꯌꯥꯝ ꯃꯝꯃꯦ. ꯑꯗꯨꯅ ꯗꯗꯥ ꯏꯕꯥꯅꯤ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ." "ꯏꯁꯨ ꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯀꯤꯗꯣꯏꯅꯣ? ꯏꯃꯨꯡꯗ ꯀꯤꯕ ꯐꯠꯇꯦꯀꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯅꯣꯏ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯨꯄꯨꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ." ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯨꯟꯖꯣꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ "ꯍꯣꯏ ꯄꯨꯄꯨ." ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯗꯨꯅ ꯄꯤꯁꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯕꯨ ꯁꯪꯕꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯄꯤꯁꯛ ꯀꯨꯟꯖꯣ ꯑꯗꯨ ꯎꯕꯗ, "ꯈꯨꯔꯥꯁꯨ ꯂꯩꯕꯤꯔꯝꯃꯦ. ꯏꯁꯨ ꯑꯅꯤꯁꯦ ꯀꯤꯌꯦꯅꯅꯦ ꯈꯨꯔꯥꯅ ꯁꯪꯕꯤꯔꯝꯂꯤꯕꯅꯤ. ꯅꯪꯕꯨ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ?" "ꯈꯨꯔꯥ, ꯉꯁꯤꯗꯣ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯑꯒꯦ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ. ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ." "ꯐꯅꯤ ꯈꯨꯔꯥ." ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯤꯁꯛ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ?" "ꯂꯥꯝꯃꯦ ꯄꯥꯕ." "ꯄꯥꯕ ꯏꯆꯥ ꯑꯅꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦꯀꯣ." "ꯍꯣꯏ ꯄꯥꯕ." ꯄꯤꯁꯛꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯃꯆꯥ ꯑꯅꯤꯈꯛ ꯇꯔꯛ ꯂꯩꯍꯧꯕꯗꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯄꯤꯁꯛꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯦꯝꯆꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯇꯧꯕ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯄꯤꯁꯛꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯃꯦꯝꯆꯥꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯗꯤ ꯃꯃꯥ ꯑꯃ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯦꯝꯆꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯗꯤ ꯃꯦꯝꯆꯥꯒ ꯇꯨꯝꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯆꯅꯨꯍꯦꯟꯕꯤꯒ ꯃꯦꯝꯆꯥꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯁꯛꯀ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯑꯃ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯄꯤꯁꯛ ꯃꯦꯝꯆꯥꯗ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕ ꯄꯤꯁꯛ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯃꯄꯨ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥ ꯅꯣꯛꯂꯒ, "ꯏꯆꯥ ꯑꯅꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦꯗꯅ?" ꯆꯅꯨꯍꯦꯟꯕꯤꯅ, "ꯍꯧꯒꯠꯂꯦ ꯏꯃꯥ. ꯅꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜꯗꯒꯤ ꯏꯃꯥꯅꯅꯦ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯂꯨꯆꯣ, ꯏꯁꯤꯡ ꯑꯃꯇ ꯂꯩꯇ꯭ꯔꯦ." ꯊꯧꯕꯅ, "ꯏꯃꯥ, ꯄꯥꯕꯅ ꯇꯨꯔꯦꯜꯗ ꯆꯠꯀꯅꯨ ꯍꯥꯏꯌꯦ."
ꯃꯦꯝꯆꯥ ꯃꯥꯒꯤ ꯁꯞꯇ꯭ꯔ ꯑꯗꯨ ꯇꯧꯔꯛꯏ꯫ ꯍꯦ, ꯑꯩꯅ ꯁꯣꯛꯎꯆꯣ ꯍꯥꯏꯔꯗꯤ ꯁꯣꯛꯎꯆꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥꯇꯣꯟꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯈꯔꯁꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯒ ꯊꯧꯕꯒ ꯎꯕꯗ, ꯊꯧꯕ, ꯆꯅꯨꯍꯦꯟꯕꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯔꯦꯜꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯏꯃꯥꯕꯣ, ꯏꯃꯥꯇꯣꯟꯅ ꯏꯁꯤꯡ ꯁꯣꯛꯆꯣꯅ ꯂꯥꯛꯏꯅꯦ꯫ ꯃꯧꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯨꯛ ꯏꯔꯩ ꯀꯟꯕ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯎꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯇꯜꯂꯤ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯃꯥꯕꯣ, ꯏꯃꯥꯇꯣꯟꯅ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯅ ꯍꯥꯏꯌꯦ꯫ ꯊꯧꯕꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕ꯫ ꯑꯃꯨꯛꯁꯨ ꯃꯧꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯥꯏ, ꯅꯣꯏꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕꯗꯣ ꯕꯥꯔꯇꯤꯟꯗ ꯁꯤꯗ ꯄꯤꯔꯛꯑꯣ, ꯏꯃꯥꯕꯣꯛ ꯁꯣꯛꯄꯤꯔꯛꯂꯒꯦ꯫ ꯍꯌꯦꯡꯈꯩ ꯅꯃꯥꯇꯣꯟꯅꯅꯦ ꯏꯁꯤꯡ ꯁꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯌꯥꯔꯨꯅꯨꯀꯣ, ꯇꯨꯔꯦꯜꯁꯦ ꯏꯔꯩ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯃꯧ ꯑꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯆꯟꯅ ꯋꯥꯕꯒꯤ ꯁꯣꯔ ꯐꯤ ꯍꯣꯟꯕ ꯑꯗꯨꯗ, ꯏꯆꯟꯇꯣꯝꯕꯤ, ꯗꯗꯥ ꯄꯨꯔꯛꯑꯒꯦ, ꯅꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯣ꯫ ꯗꯗꯥ, ꯌꯥꯅꯤꯌꯦ, ꯏꯕꯥꯅꯤ ꯄꯨꯃꯤꯟꯅꯁꯦ꯫ ꯑꯁꯨꯛ ꯂꯨꯝꯕꯁꯦ ꯗꯗꯥꯅ ꯇꯣꯝꯇ ꯄꯨꯔꯕꯗꯤ ꯗꯗꯥ ꯌꯥꯝ ꯋꯥꯒꯅꯤꯌꯦ꯫ ꯋꯥꯔꯣꯏꯌꯦ ꯏꯆꯟꯇꯣꯝꯕꯤ, ꯗꯗꯥ ꯄꯨꯔꯛꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯧꯕꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ, ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃꯈꯛ ꯁꯣꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯗꯤ ꯀꯩꯒꯤꯅꯣ? ꯏꯁꯤꯡꯗꯣ ꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯊꯧꯕ ꯏꯁꯤꯡꯗꯨ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯉꯝꯗ ꯊꯥꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯧꯕ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯕ ꯑꯗꯨꯗ ꯕꯥꯔꯇꯤꯟꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕꯒꯤ ꯃꯅꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯥꯔꯗꯨꯅ ꯁꯨꯒꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯇꯣꯟꯅ ꯃꯕꯨꯡꯒꯤ ꯃꯅꯥ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯗꯗꯥꯒꯤ ꯅꯥ ꯂꯩꯒꯅꯨ꯫ ꯃꯦꯝꯆꯥ ꯁꯥꯎꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯏꯜꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯏꯜꯂꯛꯄ ꯑꯗꯨꯗ ꯆꯅꯨꯍꯦꯟꯕꯤ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯆꯜ ꯇꯨꯈꯤꯕ ꯑꯗꯨꯗ ꯊꯧꯕ ꯃꯃꯥꯇꯣꯟꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯟꯕꯨ ꯍꯨꯒꯠꯄꯤꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯈꯨꯗꯨ ꯅꯨꯡꯗ ꯌꯩꯕꯒꯤ ꯏ ꯊꯣꯛꯂꯝꯃꯤ꯫ ꯁꯤꯗꯤ ꯏ ꯊꯣꯛꯑꯦ, ꯏꯆꯟꯇꯣꯝꯕꯤ ꯅꯥꯕ꯭ꯔꯥ? ꯆꯅꯨꯍꯦꯟꯕꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯅꯥꯏꯌꯦ ꯗꯗꯥ, ꯅꯥꯕ ꯐꯅꯕ ꯗꯗꯥ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ, ꯂꯥꯛꯑꯣ꯫ ꯍꯦ, ꯆꯪꯈꯤꯕ ꯌꯥꯔꯣꯏ, ꯅꯪꯅ ꯍꯩꯗꯣꯛꯂꯤꯕ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯣꯛꯂꯝꯃꯨ꯫ ꯏꯃꯥ, ꯏꯆꯟꯇꯣꯝꯕꯤꯒꯤ ꯑꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯞꯄꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯁꯣꯛꯂꯨꯔꯒꯦ꯫ ꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯇꯧ, ꯆꯥꯛꯇꯣ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡꯕꯤꯒꯗꯕ ꯅꯠꯇꯦꯅꯦꯍꯦ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯂꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯛꯎꯔꯒꯦ꯫ ꯊꯧꯕ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯆꯟꯇꯣꯝꯕꯤ, ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣ, ꯗꯗꯥ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦꯀꯣ꯫ ꯗꯗꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪ ꯂꯩꯔꯝꯃꯣ, ꯅꯈꯣꯡ ꯑꯁꯣꯛꯄꯗꯨꯒ ꯂꯥꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯊꯧꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯆꯅꯨꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦ, ꯆꯅꯨꯍꯦꯟꯕꯤ, ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯂꯨꯆꯣ ꯆꯠꯂꯣ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯕꯨ ꯀꯤꯕꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯀꯤꯍꯜꯂꯝꯃꯤ, ꯄꯤꯁꯛꯇ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯁꯨ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯅ ꯍꯥꯏꯔꯝꯗꯦ꯫ ꯄꯤꯁꯛꯅꯁꯨ ꯃꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯅꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯧꯗꯕꯤ ꯃꯊꯟꯇ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯑꯗꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯆꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯊꯧꯕ, ꯆꯅꯨꯍꯦꯟꯕꯤ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯁꯨ
ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯀꯣꯟꯗꯣ ꯐꯖꯅ ꯐꯦꯡꯗꯣꯛꯑꯣ ꯑꯩꯁꯨ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯛ ꯃꯕꯨꯛ ꯊꯟꯗꯅ ꯇꯣꯛꯂꯝꯃꯤ ꯊꯧꯕ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯆꯟꯇꯣꯝꯕꯤ ꯅꯈꯨꯠ ꯍꯥꯝꯇꯣꯛꯑꯣ ꯀꯣꯟꯁꯦ ꯗꯗꯥ ꯐꯦꯡꯕꯤꯔꯒꯦ ꯗꯗꯥ ꯑꯩꯁꯨ ꯐꯦꯡꯕ ꯌꯥꯎꯒꯦ ꯅꯪ ꯍꯩꯔꯨꯏꯌꯦ ꯏꯆꯟꯇꯣꯝꯕꯤ ꯑꯗꯨꯅꯅꯦ ꯗꯗꯥ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒꯁꯨ ꯆꯥꯎꯔꯦ ꯄꯤꯁꯛꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯄꯤꯁꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯦꯝꯆꯥ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯝ ꯇꯧꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯁꯤꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯪꯈꯣꯜ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥ ꯑꯣꯜꯍꯜꯂꯒꯦ ꯃꯃꯥꯇꯣꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯕꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯊꯧꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯏꯆꯟꯇꯣꯝꯕꯤ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯀꯩꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯗꯗꯥ ꯏꯃꯥꯇꯣꯟꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯕꯥꯅꯤ ꯁꯥ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯏꯕꯥꯅꯤ ꯁꯥ ꯁꯣꯏꯗꯅ ꯑꯣꯜꯂꯒꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯦꯝꯆꯥꯁꯨ ꯈꯪꯂꯦ ꯃꯦꯝꯆꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯆꯤन मनाव अनिदो असम चेलकपना उमंग अमगी मनुंग अमदा चेंसलकलमी उमंग अदो यामना सुई मीसु पाकना चंगनादे चनु हेनबी इसिंगसु यामना खौरांगलमी दादा आई इसिंग याम खौरांगे इचनतोंबे दादा इसिंग थिरुगे नंग सिगी उखोंगसिदा पोथारमुको दादा आइसु लागे नंग लाकपा यादे नंग सिदा दुम लेरमुको चनु हेनबीसु मबुंगना हाइबदु यारमी थौबसु इसिंग थकपा चटखिरमी चनु हेनबी उखोंग अदुदा फमदुना मबुंग लाकपा ngairi सोमदा थौबसु मचनना थकननबा इसिंग थीदुना मचनगी मनाकता इसिंग अदु पुरकलमी थौबना असुम लाकपदा लंबीदा सजी अमा सोक्तुना लैरिबदो थौबना उरमी थौबा सजी अदुगी मनाकता चेंसलक्तुना सजी अदुगी असोकपा अदु यंगबिरी सजी सिदी सोयदना सिदी कमाई तौनी याम नारमनी थौबा असोकपा सजी अदुबु उबदा मबुकनिंगदा नुंगाइजरमदे मचलगिदमक पुरकपा इसिंग अदु सजी अदुदा पिथकलमी अदुगा सजी अदुबु थांगदुना मचलगी मनाकता लाकलमी चनु हेनबीसु मबुंग हलकपा ngaiduna leirami दादा नंग लाबो मबुंगना पमलिबा सजी अदु उबदा दादा सिदी काइदगी सजीनो थौबना मचलदा सजी थेंगनबगी वारीदु लिरमी चनु हेनबीसु सजी अदुगी असोकपा अदु येंगदुना दादा सजीगी असोकपसे हिदाक हापिसे होय दादा हिदाक थिरुगे सजीसे नंग पमलमुसे असे हाइदुना थौबना चनु हेनबीदा सजी अदु पमहलमी थौबा मना मसिंग खरा हेकलुरगा सजी अदुगी असोकपा मफम अदुदा हापिरमी असमना नुमिसु तासिलकले थौबा मचनुपी चनु हेनबीदा येंगदुना इचनतोंबे दादा इबानी न चाननबा ओहे किता थिरुखिगे नंग सजी असिगा फजना लेरमुको होय दादा सजी न चानबा खरसु थिबिरओ होय होय दादा थिरागे असे हाइदुना थौबसु ओहे थिबा चटखिरमी चनु हेनबी सजी अदुबु पमदुना लेरमी थौबना उमंगदा पानबा ओहे खरा थिरक्तुना मचिन मनाव अनि अदु चामिनरमी अदुगा सजी अदुबु सजिगानो पिचरमी अदुगा मचिन मनाव अनिदु उ अमगी मखोंगदा अहिंग अदु लैनना बहाइनरमी चनु हेनबी वारदुना उखोंग अदुदा ngaदुना तुमख्रे अदुगा थौबसु तुमख्रे असमना नोंगसु खरा खरा nganthoraglammi सजी अदुसु कन्ना कन्ना खोंगलाई सजीना कन्ना खोंगलपा अदुदा मचिन मनाव अनिदु मिखप थोरगलम्मी नोंगसु फजना ngalamle चनु हेनबी सजी अदुदा येंगलाई सजी अदुगी मनाकता लंगत्रिक लंगबा पोट अमा तारिबदो मचिन मनाव अनिना उरम्मी थौबना अरंगबा पोट अदुबु लौथोक्तुना येंगलम्मी सना ओइरम्मी थौबा मचंदा ओनसिंदुना
Ichantombi, sidi sana asengmani. Dada, mafam asidadi mathau karamna sana ase leiramlibano. Ishorna aikhoi ani gi awabase yengba ngamdraduna pinabiba soidana oigani. Ado dada, sigi sana se kaidaudoino. Sigi sana se kairagane. Akhoi ani na leinanaba yum ama sadoni. Aduga ibanigi firol phajaba mayamsu leidoini. Chanu henbido firol phajaba leibini haibaduda haraujarami. Ichantombi, saji ase mafam asida thanamlase. Aduga ibani umang asi lanthoklaga leiba khul aduda yum saduna leirurase. Chanu henbidi saji adubu thanamba pamlamde aduna hairai. Dada, saji sisu akhoiga punna leminarase. Aidi saji se yam nungsi. Thaubaso machalgi wa aduda yarami. Hoi hoi purase. Asamna machin manau anidu saji adu puduna umang adu lanthoktuna leiba khul aduda laklami. Dada, ai chak yam lami. Chak di ai sulami. Yum amada changlaga chakida chajage hairurase. Hoi dada, machin manau anidu yum amada changlai. Thauba yum adugi mi tananaba haiduna kaurami. Yamna sonba hanubi ama jaisu paiduna thoraglami. Machin manau anidu ubada kari haige isu ani bo. Abo, akhoi umangi wangmada leiba khuldagi lakpani. Abo khoigi chak leiradi kita chajage. Akhoi ngarangdagi chak charaktri. Hanubi ado thaubaga chanu henbiga bu ubada nungsiba phaurami. Leiye lao lao imungda changsi. Ase haiduna thaubaga chanu henbiga bu imungda pushilakduna chak pisarami. Chak tokladuna wari sanarami. Hanubi aduna makhoi anida yengduna nakhoi ani bukhul asida kaidauba lakpano. Abo, akhoi ani yum thadokduna chelakpane. Karigi yum thadokduna chelaibano abokta hayu. Thaubana wari pumba hanubi aduda lirami. Hanubi aduso makhoi anigi warido tabada yamna nungairamde. Nakhoi anigi wari se tabada aboksu yamna nungaite. Nakhoi ani aboki yum asida leiro. Aboksu yum asida ithantani leiriba. Hanubi adugi wado tabada machin manau anidi yamna haraujarami. Thaubana hairai, aboki ichaisu amta leitabra. Aboki di kanamata leite. Napu ibani khak leibani. Napu su taibang pal thadokduna chakre. Haujikti chauruba yumjawa asida abok khakta ngai haure. Numit adudagi chanu henbiga thaubaga hanubi adugi manakta leirami. Saji adugi manakta numit khudingi arangba sana amamam tarami. Nongmadi thaubaga chanu henbiga sana ado karaidagino haiduna yenglage haiduna chap yungna khalami. Makhoi anina thenglaba kanda saji adubu lona yenglami. Saji adu sana machugi saji ama oiraglami. Yengbada aduki matik phajarami. Aduga saji aduna khongbada arangba sana ama taraglami. Mataudu ubada machin manau anidu yamna ngakpa phaurami. Haraubasu phaurami. Saji asi achamba saji natte haiba hujikti machin manau anina khanglami. Nongan thorakpada saji aduna hanagumna ichamchamba saji ama amuk onki. Hanubi aduda saji wari pumbaliduna khanghalami. Saji adugi matengna awa ana taraba kaya amagi mateng panglami. Mayum makai leizadaba mi kaya amaso mayum makai sabirami. Khuladuda machin manau anibu isorna makhoigi damak thabirakpani haina khanarami. Saji adugi matengna hojikti hanubi adugi yum ado yamna phajaba yum ama sabirami. Asumna chanu henbiga thaubugasu pakhang leisabi phare. Chanu henbi masak matau yamna phajarami. Chanu henbibu pamjaba ngaujaba leikaigi nupa kaya ama leirami. Nupa sing adu nungtigi chanu henbibu sangba laklami. Nongma chanu henbi turelda ising sogluraga karakpada Rajkumar Poirenganbuga thengnarami. Rajkumar Poirenganba magi sagoladu tongduna laklami. Rajkumar Poirenganbana chanu henbibu ahanba uba maktada nungshiba phaukhirami. Sagoldagi kumtharaktuna chanu henbida yengduna nangi isingdo kita thakjahoge. Ising khaurangbana khanawase khrakra kangi. Chanu henbisu Rajkumar Poirenganbada yenglai.
ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯍꯣꯏ ꯌꯥꯅꯤꯌꯦ ꯊꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯆꯅꯨꯍꯦꯟꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗ ꯄꯤꯊꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯂꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯤꯕꯒꯤ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯆꯅꯨꯍꯦꯟꯕꯤ ꯀꯧꯏ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯁꯛꯁꯨ ꯐꯖꯩ ꯑꯗꯨ ꯆꯅꯨꯍꯦꯟꯕꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯆꯅꯨꯍꯦꯟꯕꯤ ꯉꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯌꯦꯡꯂꯤ ꯅꯪꯕꯨ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯆꯅꯨꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯗ ꯇꯥꯛꯇꯨꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯍꯜꯂꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯕꯣꯛꯀ ꯃꯕꯨꯡꯒꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅꯁꯨ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯆꯅꯨꯍꯦꯟꯕꯤ ꯍꯣꯏꯗ ꯆꯠꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯁꯨ ꯌꯥꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯆꯅꯨꯍꯦꯟꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯊꯣꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯅ ꯏꯅꯤꯡꯊꯧ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯏꯃꯥ ꯅꯪꯒꯤ ꯏꯁꯨ ꯆꯅꯨꯍꯦꯟꯕꯤꯗꯣ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯏꯁꯨ ꯆꯅꯨꯍꯦꯟꯕꯤꯒꯤ ꯋꯥ ꯑꯃꯇꯗꯤ ꯇꯥꯖꯈꯤꯒꯦ ꯏꯁꯨꯅ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯥꯏꯗꯦ ꯍꯅꯨꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯑꯄꯥꯝꯕ ꯍꯪꯂꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯌꯥꯔꯛꯂꯝꯃꯤ ꯊꯧꯕꯁꯨ ꯌꯥꯔꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯆꯅꯨꯍꯦꯟꯕꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯧꯕ ꯃꯆꯟꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯁꯖꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯗ ꯄꯤꯔꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯆꯅꯨꯍꯦꯟꯕꯤꯒ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯃꯦꯝꯆꯥ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯦꯝꯆꯥꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯆꯅꯨꯍꯦꯟꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯉꯥ ꯑꯣꯜꯍꯜꯂꯝꯃꯤ ꯃꯦꯝꯆꯥ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯀꯅꯥꯃꯠꯇꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯃꯦꯝꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯅ ꯑꯣꯟꯕ ꯉꯥ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯦꯝꯆꯥ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯃꯕꯨꯡ ꯊꯧꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯝꯃꯤ ꯊꯧꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯒꯤ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯗꯨ ꯀꯧꯈꯠꯇꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯦ ꯅꯈꯣꯏꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯏꯅꯤꯡꯊꯧ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯋꯥ ꯑꯗꯣ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ
ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯂꯥꯟꯃꯤ ꯈꯔ ꯃꯐꯝ ꯃꯐꯝꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯍꯟꯕꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯍꯦꯟꯕꯤꯕꯨ ꯊꯤꯅꯅꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯊꯤꯕ ꯆꯠꯀꯗꯕꯒꯤ ꯇꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯊꯧꯕꯒꯁꯨ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯍꯥꯞꯆꯤꯟꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯊꯤꯕ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗ ꯌꯦꯡꯗꯨꯅ, ꯔꯥꯖꯀꯨꯃꯥꯔ, ꯅꯪꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯂꯣ, ꯑꯩꯅ ꯈꯥ ꯊꯪꯕ ꯑꯁꯤꯗ ꯆꯠꯂꯒꯦ꯫ ꯍꯣꯏ ꯏꯕꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯊꯧꯕꯒꯁꯨ ꯂꯝꯕꯤ ꯑꯗꯨ ꯇꯣꯈꯥꯏ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯧꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯃ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯧꯕꯅ ꯎꯔꯛꯏ꯫ ꯊꯧꯕ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯕ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯕꯣ, ꯀꯩꯗꯧꯕꯤꯔꯒꯦ? ꯍꯅꯨꯕꯤ ꯑꯗꯨ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ, ꯏꯁꯤꯡ꯫ ꯊꯧꯕ ꯏꯁꯤꯡ ꯊꯤꯔꯨꯔꯒ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥ ꯑꯣꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯂꯣ꯫ ꯑꯩꯅ ꯊꯤꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯜ ꯆꯅꯨꯍꯦꯟꯕꯤꯅꯤ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯗꯣ ꯅꯈꯣꯏꯒꯤ ꯏꯃꯥꯇꯣꯟꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯉꯥ ꯑꯣꯜꯍꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯕꯣ, ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯔꯝꯅ ꯏꯆꯜꯕꯨ ꯊꯤꯒꯅꯤ? ꯑꯕꯣꯛ ꯍꯥꯏꯒꯤ ꯏꯁꯨ ꯅꯨꯄꯥ, ꯅꯪ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯆꯟꯕꯨ ꯀꯧ꯫ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯀꯅꯤ꯫ ꯑꯕꯣ, ꯏꯆꯟꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯑꯣꯜꯍꯟꯒꯅꯤ? ꯅꯪꯅ ꯅꯪꯒꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯆꯩꯁꯨ ꯑꯗꯨꯕꯨ ꯃꯀꯛ ꯃꯔꯤ ꯊꯣꯛꯅ ꯊꯨꯗꯦꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤ ꯍꯥꯟꯅꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯥꯇꯣꯟ ꯑꯗꯨꯁꯨ ꯁꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯅꯨꯍꯦꯟꯕꯤ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯕꯨꯡꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯊꯧꯕꯁꯨ ꯃꯆꯟꯕꯨ ꯎꯕꯗ ꯀꯞꯆꯩ꯫ ꯗꯗꯥꯅ ꯏꯆꯟꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤ, ꯂꯥꯛꯑꯣ, ꯗꯗꯥꯒ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕ ꯃꯃꯥꯇꯣꯟꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯕꯨ ꯊꯨꯗꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥꯇꯣꯟꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯦꯝꯆꯥ ꯆꯥꯛ ꯇꯣꯛꯇꯨꯅ ꯇꯨꯝꯂꯤꯉꯩ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯗꯤ ꯃꯦꯝꯆꯥꯒꯤ ꯀꯥꯡꯊꯣꯜꯗ ꯊꯅꯝꯃꯤ꯫ ꯊꯧꯕ ꯆꯪꯁꯤꯜꯂꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯁꯨ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯊꯧꯕ ꯆꯩꯁꯨ ꯑꯗꯨ ꯊꯨꯗꯦꯛꯄꯗ ꯃꯦꯝꯆꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯊꯧꯕꯅ ꯆꯩꯁꯨ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯧꯕꯅ ꯆꯩꯁꯨ ꯑꯗꯨ ꯃꯇꯦꯛ ꯃꯔꯤ ꯊꯣꯛꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯆꯩꯁꯨ ꯑꯗꯨ ꯃꯇꯦꯛ ꯃꯔꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯦꯝꯆꯥꯒꯤ ꯊꯋꯥꯏ ꯊꯥꯈꯤ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯑꯃ ꯑꯣꯜꯂꯛꯏ꯫ ꯊꯧꯕ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯟꯅ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯧꯕ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕ ꯃꯕꯨꯛꯅꯤꯡꯗ ꯍꯅꯨꯕꯤ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯊꯧꯕꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫